cái microphone nó tăng mình thế chân kìa câu xử lý xây xong mình đến đâu đi có lại chú câu xử lý ai magna maram oiraga aitva oirava nangonda ai magna maram oiraga aitva oirava nangondagi lapthoknaba hotnarage aibu sukaunaba hotnaro aiha karisu aroro ai magna maram oiraga aitva oirava nangonda ahanva unava numita sakham nakimiya marakta ahanva unava numita sakham nakimiya marakta sinaki nungsiba nafamda utlami mahaksu chanbiba ngasidi pumnama lalamle ai magna maram oiraga aitva oirava nangondagi lapthoknaba hotnarage aibu sukaunaba hotnaro aiha karisu aroro ai magna maram oiraga aitva oirava nangonda aitva oirava nangonda